ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯝ ꯑꯁꯤ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯅ ꯍꯥꯏꯗꯕ ꯃꯐꯝꯗꯤ ꯅꯠꯆꯗꯦ꯫ ꯇꯧꯕꯇꯕꯨ ꯆꯤꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯐꯝꯅꯤ꯫ ꯊꯕꯛ ꯇꯧꯕ ꯃꯌꯥꯝꯒꯤ ꯂꯩꯐꯝ ꯀ꯭ꯋꯥꯔꯇꯔꯁꯨ ꯑꯣꯏ꯫ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯏꯔꯝ ꯇꯤꯜꯂꯝꯁꯨ ꯌꯥꯝꯅ ꯀꯟꯕ ꯃꯐꯝ ꯖꯒꯥ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯤꯕꯗ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯃꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯦꯛꯇ ꯁꯤꯟꯅꯩ ꯍꯥꯏ꯫ ꯑꯅꯛꯄ ꯁꯥꯏꯠꯁꯤꯒꯤ ꯃꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯑꯒ ꯆꯤꯡꯊꯛ ꯑꯁꯤꯗ ꯊꯧꯔꯤ ꯍꯦꯛꯇ ꯌꯥꯜꯂꯝꯃꯤ ꯍꯥꯏ꯫ ꯈꯕꯔꯗꯒ ꯃꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯛ ꯑꯁꯤꯗ ꯊꯤꯕ ꯂꯥꯛꯅꯩ꯫ ꯃꯗꯨꯗ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗ ꯁꯔꯨ ꯁꯌꯥꯡ ꯑꯣꯏꯅꯁꯨ ꯍꯦꯛꯇ ꯊꯦꯡꯅꯒꯜꯂꯤ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ꯫ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯅꯨꯄꯥ ꯉꯥꯛꯇ 2ꯅꯤ꯫ ꯑꯩꯅ ꯑꯍꯟꯅꯤ꯫ ꯏꯈꯥꯗ ꯏꯅꯥꯎ ꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎ ꯅꯨꯄꯥꯁꯤ ꯆꯍꯤ 15ꯃꯨꯛ ꯁꯨꯔꯦ꯫ ꯑꯩꯅ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯦ꯫ ꯃꯗꯨꯗ ꯏꯅꯥꯎ ꯅꯨꯄꯥꯁꯤ ꯈꯔ ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯎꯕ ꯀꯣꯏꯆꯠ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯁꯤ ꯆꯤꯡꯊꯛꯇ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯍꯩꯀ꯭ꯔꯨ ꯍꯦꯛꯄꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯠꯈꯤ꯫ ꯕꯕꯥ ꯏꯃꯥꯅꯗꯤ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯅꯅꯥꯎꯁꯤ ꯈꯔ ꯁꯦꯟꯅꯧ, ꯆꯤꯡ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯍꯟꯈꯤꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯅꯥꯎ ꯅꯨꯄꯥꯁꯤ ꯐꯅ ꯁꯦꯟꯅꯔꯕꯁꯨ ꯀꯥ ꯍꯦꯟꯅ ꯃꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯃꯝꯗꯦ꯫ ꯆꯤꯡꯊꯛ ꯑꯗꯨꯗꯁꯨ ꯑꯁꯥꯏꯗ ꯂꯩꯕ ꯑꯉꯥꯡ ꯈꯔꯁꯨ ꯍꯦꯂꯣꯏꯅ ꯆꯦꯜꯂꯒ ꯂꯩꯔꯝꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯏꯅꯥꯎ ꯅꯨꯄꯥꯁꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯈꯤꯕꯗꯒꯤ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯅꯅꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯍꯧꯖꯤꯛꯇ ꯊꯣꯡꯒꯥꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯨ ꯌꯥꯗꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯆꯠꯅꯕꯗ ꯍꯣꯠꯅꯩ꯫ ꯑꯩꯅ ꯉꯥꯡ ꯁꯛꯄꯁꯨ ꯇꯥꯗꯦ꯫ ꯅꯪ ꯁꯦꯟꯅꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯔꯝꯗꯨꯅ ꯊꯕꯛ ꯊꯣꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯤꯆꯩ ꯑꯃ ꯊꯦꯛꯑꯒ ꯏꯅꯥꯎ ꯅꯨꯄꯥꯕꯨ ꯊꯤꯅꯕ ꯂꯩꯍꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯅꯥꯎ ꯅꯨꯄꯥꯗꯨ ꯌꯨꯝꯗ ꯍꯜꯂꯛꯑꯝꯈꯤꯗꯦ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯅꯅꯥꯎꯗꯣ ꯉꯁꯥꯏꯗꯒꯤ ꯍꯟꯖꯜꯂꯛꯇ꯭ꯔꯤ꯫ ꯅꯪ ꯈꯔ ꯑꯁꯥꯏꯗ ꯌꯦꯡꯉꯨꯆꯣ, ꯈꯔ ꯐꯨ ꯂꯝꯁꯨ ꯌꯥꯝꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯏꯃꯥ, ꯉꯁꯥꯏ ꯑꯩꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯕꯨ ꯃꯥ ꯊꯤꯔꯨꯅꯤ ꯊꯣꯛꯈ꯭ꯔꯕꯗꯥꯏ, ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯏꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯏꯅꯥꯎ ꯅꯨꯄꯥꯗꯨ ꯇꯨꯃꯤꯟꯅ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯅꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯂꯤꯆꯩ ꯑꯃ ꯁꯠꯂꯒ ꯃꯉꯣꯟꯗ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯅ ꯐꯨꯕꯁꯤ ꯅꯥꯏ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯩꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯅꯤꯁꯥꯒ ꯆꯥꯔꯕꯖꯥꯔꯥ? ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯛꯄꯅꯤ, ꯏꯅꯥꯎ ꯅꯨꯄꯥꯅ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯣꯏꯖꯕ ꯍꯨꯏ ꯑꯃꯣꯝ ꯑꯃ ꯂꯩ꯫ ꯃꯃꯤꯡꯅ ꯊꯦꯝꯕꯤ ꯀꯧꯏ꯫ ꯍꯨꯏ ꯑꯁꯤꯅ ꯃꯄꯥꯟꯗꯒꯤ ꯀꯞꯄꯛꯈꯤ꯫ ꯃꯃꯤꯠꯇ ꯀꯔꯤ ꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯜꯂꯝꯗꯦ꯫ ꯏꯃꯥꯅ ꯆꯥꯛ ꯊꯤꯔꯝꯗꯥꯏꯗꯁꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯆꯥꯛ ꯊꯤꯔꯤ, ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯀꯧꯔꯛꯑꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯍꯧꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯏꯅꯥꯎ ꯅꯨꯄꯥꯕꯨ ꯀꯧꯕ ꯆꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯅꯥꯎ ꯅꯨꯄꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯃꯤꯑꯣꯏ ꯑꯃꯒ ꯃꯔꯨꯡ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯕꯗꯧꯅ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯣꯝꯗ ꯅꯣꯛꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯨꯔ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯊꯛꯆꯤꯜꯂꯛꯄ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯒꯤ ꯄꯗꯥꯔ ꯑꯗꯨ ꯁꯠ ꯂꯥꯎꯅ ꯍꯩꯒꯠꯂꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯏꯅꯥꯎ ꯅꯨꯄꯥꯗꯤ ꯃꯇꯣꯝꯗ ꯃꯥꯒꯤ ꯀꯥꯗ ꯃꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗꯁꯨ ꯃꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯅꯪ ꯀꯣꯟꯅ ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯖꯕꯣꯏ ꯀꯩꯕꯣꯏ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ꯫ ꯏꯅꯥꯎ ꯅꯨꯄꯥꯗꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯅꯣ ꯅꯅꯥꯎ, ꯅꯪ ꯉꯥꯎꯔꯕꯣ? ꯅꯇꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯣ? ꯅꯠꯇ꯭ꯔꯒ ꯅꯪ ꯌꯨ ꯊꯛꯆꯜꯂꯛꯄ꯭ꯔꯣ? ꯍꯣꯔꯦꯟ ꯕꯕꯥ ꯍꯜꯂꯛꯑꯒ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯅꯥꯎ ꯅꯨꯄꯥꯁꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤ꯫ ꯑꯩꯅ ꯏꯃꯥꯗꯁꯨ ꯅꯆꯥꯅꯨꯄꯥꯁꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯃꯇꯣꯝꯗ ꯃꯥꯒꯤ ꯀꯥꯗꯒ ꯃꯔꯨꯡ ꯃꯔꯨꯡ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯃꯤ, ꯍꯌꯦꯡꯗꯒꯤꯗꯤ ꯃꯥ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫
Imanasu amuk chak chari. Chak tuwaga oina sanarasi warido hairakhi. Ngayak leragadi aigi naw nupasi chak khom amani hupamaga phuklongna hawgalaga chatki. Kau ngangbasu amata taramdi. Imaga aigasu magi matau aduda wa kaya ngangamdi. Aina chak tuwaga mapanda thokpadasu akhoi yungge gate mapada thabalai panbi ama hawi. Madugi thabalai makhong adudai naw nupasi masak udaba miyoi amaga wari sabadawna murung matomda machinda suolaga leiramki. Tanja aduda babasu thabak halaami. Ainasu babada baba tu nasanupa sak phajabase aada matomda wari sarga leirisi ubra hangami. Maduda babana amuk ahing asida yamna thuna koksalo nakhodi chak charaba hangaki. Ainasu chare khummi. Ngayak leragadi su tumningakpadagi amuktangdi naw thuna chango nang lichai chadringai hairamaga aisu aigi kaada changakhi. Wamandana tumthakibasu khangaude. Nong hek nganbagadi imana sumangda laige dukkenda dhabagi manam madu tabada inaw nupasi masada yamna hainadaba mawong ama tawrakhi. Imungi miyoisingdasu mamitna khana loina yengakhi. Akoisu thaba ingkhang chanaba kanna loisan tasanarami. Imasu chakhomda chak thongi. Babaga aigasu mapanda thabak khara tawrami. Tanja adudasu inaw nupasi magi kaada leirambadu maningda amuk leiram. Maningda leirambaduna amuk thongkanda amuk leiram. Sat yamna thuna mapam hongduna leiramki. Chak charamdai mikubadudasу magi kaada lehobani haidana aina magi kaada kauba sangubada leiramkhidi. Imanasu babaga igada chak chatho nakhogi thabak chanagadaba chanakro. Ai kona thiyaurage hairakhi. Maduda babaga igasu chak toaga thabak thenge haidana thabak chalami. Imasu inaw nupa thirugini ona maga puna charage haidana yumda lehokhi. Numituma aina thabak khalakpada yumda mi kanamata leiramkhidi. Imasu leiramkhidi. Ngayak leragadi thungalomdagi imana ngangduna changakpa makhol amaina tarami. Mapanda thoga yenguba matamdasu imana inaw nupabu saiduna yumda sangminarakhi. Ainasu imada ima amuk kaidongnarage hangami. Maduda imana asumna khumakhi. Napadadi hairunu. Ngasai nakhuna thabak chatringaidagi thokhibaduna haujiktani aina khuiti thiraga yum masida puriibasi. Maga punba mamanaba singdasu aina hangubada khangi ui amata haiti. Migi masa singdi skun chatpanasat yumda leiragana TV yengaga irenjana lehawi. Aisu thiba phamalaktabadagi pakhalaktana mamanaba amaga sing asida karaga thirubada singthakki lairam khankraba laphu ngakta hobo marak aduda phamaga mondrang sanaraga leirami. Nanaw sibu kaidawrake sibu mamang khaigisu iman manadre chak chani pau khangjalaktre hairakhi. Ainamu ima pause babada haidaba yaro. Kona ima gaigana sumlo selaga leiraga babana ibani da tainarakani. Horen imana babada siangba haidoko hairami. Imana amu ibungo aisu sum pakhale nanawgi matausi. Nangsu matam khara thabak chaluranu. Ima itomda senaba ngamselaktre hairakhi. Aina muk madu yaro ima phuraga gya lakchani. Lichai ama tumna saina sandau aduga gya lakani hairami. Asumna numit khudinge aigi nausi yumda leningdaba amadi chauk thau yadaba kayasi tawrakhi. Ngangna sangnaba su amata yarakhide. Ahingdasu matomda hawgalaga sumangda hekta thokhi. Imaga aigana uhauba numiti phai. Karigumba uhaudaba numiti nongalaga thungalomdagiga hekta sangakhi. Asumna inaw nupana tawrakpa mong matau asi sarapna numit tarukni muk sujalakhi. Aigi inawgi ahungba matau asi. Aduba numit tareni suba numit asidadi inaw nupasi ayuk anganbadagi thiba phangamkhide. Numitumasu babaga ikasu thabak chataba makai inaw nupabu khuiti thirami. Maga punba masung mamanaba singdasu lakpa ubra hangubada ngasigi ude khangde ngakta khumakhi. Numitumani babagi mamanaba kharaga aigi imanaba kharaga chingthak aduda khuiti thirami. Mana nahankha leiramba ching mathaki laphu ngakta hoba mafam adudasu changaga yengubada leiramkhide. Ayuktagi mayam changdana thibada inaw nupasi phangamkhide. Konadi akhoisu isa isada pakhatpa ma phawnarakhi. Lekaigi miyoi kharanasu heloina chelamani. Maiba maibi tano aduga chingda thiba chaluso hainarakhi. Numitusu mayam changdana khuiti thinaringai tamna mamsilakhi. Imanasu babada kapduna ngasi numisida phangnaba thiyausi. Maibara maibira mukta kaubirusu mamsilaga de thiba phangaroi hairakhi. Konadi babana lammamadagi maiba amaga maibi amaga punna langminarakhi. Maiba maibi singaduna su akhoida sumna hairakhi. Nakhoina nahana magi mong matausi khangamagadi thingaubasu yai.
ꯅꯨꯃꯤꯠ 8ꯅꯤ ꯆꯨꯝꯅ ꯑꯉꯥꯡꯁꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯑꯣꯏꯗꯣꯔꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯄꯨꯂꯞꯅ ꯅꯨꯃꯤꯠ 8ꯅꯤ ꯍꯦꯛ ꯐꯥꯕꯒ ꯑꯉꯥꯡ ꯑꯁꯤ ꯆꯦꯜꯂꯒ ꯆꯠꯈꯤꯕꯅꯤ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯂꯞ ꯂꯥꯞꯅꯗꯤ ꯆꯦꯟꯗ꯭ꯔꯤ ꯃꯅꯥꯛ ꯅꯛꯄ ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡꯗ ꯑꯉꯥꯡ ꯑꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤ ꯀꯥꯟꯅꯗꯦ ꯃꯇꯝ ꯊꯦꯡꯈ꯭ꯔꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯐꯪꯅꯕ ꯊꯤꯍꯧꯁꯤ ꯍꯌꯦꯡ ꯌꯧꯈ꯭ꯔꯕꯗꯤ ꯑꯔꯥꯞꯄ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯆꯦꯟꯈ꯭ꯔꯒꯅꯤ ꯃꯗꯨꯅ ꯅꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯃꯤ ꯈꯔ ꯌꯥꯝꯅ ꯈꯨꯝꯃꯨ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯆꯤꯡꯗ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯃꯤ ꯌꯥꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯑꯩꯒꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯊꯤꯕ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯆꯪꯉꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ ꯑꯩꯁꯨ ꯑꯩꯒ ꯄꯨꯟꯕ ꯏꯃꯥꯟꯅꯕ ꯑꯃꯗ ꯈꯥꯛꯇꯅ ꯂꯣꯏꯅ ꯀꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 9 ꯑꯗꯥꯏꯗ ꯆꯤꯡꯈꯣꯡꯗꯒꯤ ꯄꯨꯡꯖꯥꯟ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯑꯉꯥꯡꯗꯨꯒꯤ ꯃꯃꯤꯡ ꯍꯧꯅ ꯍꯧꯅ ꯀꯧ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯒ ꯊꯣꯔꯛꯀꯅꯤ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯆꯠꯀꯅꯨ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯃꯤꯡ ꯍꯧꯅ ꯍꯧꯅ ꯀꯧꯗꯨꯅ ꯆꯤꯡꯈꯣꯡꯗ ꯊꯤꯕ ꯐꯪꯉꯛꯇꯕꯗꯒꯤ ꯆꯤꯡ ꯃꯊꯛꯇ ꯀꯥꯔꯛꯄ ꯍꯧꯔꯛꯈꯤ ꯇꯁꯦꯡꯕꯗꯤ ꯆꯤꯡ ꯃꯊꯛ ꯑꯗꯨꯁꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯀꯥꯕ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯁꯨ ꯄꯨꯡ 10 ꯐꯥꯎ ꯃꯌꯥꯝ ꯆꯪꯗꯅ ꯊꯤꯕꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯐꯪꯉꯝꯈꯤꯗꯦ ꯃꯗꯨꯗ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯋꯥꯅꯔꯝꯃꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯉꯁꯤꯗꯤ ꯃꯝꯅꯒ ꯃꯝꯁꯤꯜꯂꯛꯑꯦ ꯑꯣꯏꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯃꯣꯏꯗꯕ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯤꯅꯕ ꯇꯧꯁꯤ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯗꯤ ꯌꯥꯔꯝꯗꯦ ꯉꯁꯤ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯏꯃꯥꯕꯨ ꯊꯦꯝꯃꯒ ꯃꯌꯥꯝ ꯄꯨꯟꯅ ꯌꯨꯝꯗ ꯑꯃꯨꯛ ꯀꯨꯝꯃꯛꯈꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯕꯕꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄꯤꯔꯣ ꯆꯥꯛ ꯂꯥꯡꯖꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯣꯏ ꯆꯥꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯏꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯐꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯈꯣꯏꯒꯤꯁꯤꯗ ꯑꯍꯤꯡ ꯂꯦꯛꯑꯒꯦ ꯍꯥꯏꯔꯛꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯕꯕꯥꯒ ꯑꯩꯒꯅ ꯍꯌꯦꯡ ꯑꯃꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯆꯥꯕꯨ ꯊꯤꯕ ꯌꯥꯎꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯈꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯨꯛ ꯕꯕꯥꯒ ꯑꯩꯒꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ ꯃꯗꯨꯅ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯁꯪꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯔꯥꯡ ꯊꯤꯈꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯕꯨ ꯊꯤꯕ ꯀꯥꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯆꯤꯡꯒꯤ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯦꯛꯑꯝꯕꯒꯤ ꯑꯄꯨꯝ ꯑꯁꯥ ꯈꯔ ꯀꯣꯠꯂꯒ ꯆꯥꯔꯝꯕꯒꯤ ꯃꯃꯤ ꯇꯥꯔꯝꯈꯤ ꯃꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯈꯪꯉꯝꯃꯤ ꯖꯒꯥ ꯑꯁꯤꯗ ꯉꯔꯥꯡ ꯃꯈꯣꯏ ꯑꯍꯤꯡ ꯆꯥꯛꯇꯥꯔꯝꯃꯤ ꯍꯥꯏꯕꯁꯤ ꯃꯗꯨꯗ ꯃꯥꯏꯀꯩ ꯑꯗꯨꯝꯅ ꯈꯣꯡꯂꯝꯕꯦꯟ ꯆꯤꯡꯆꯦꯞꯂꯣꯝꯗ ꯂꯣꯛ ꯑꯃ ꯂꯩ ꯍꯧꯖꯤꯛꯀꯤ ꯂꯣꯛ ꯃꯆꯥ ꯑꯁꯤꯁꯨ ꯂꯥꯏꯔꯝ ꯇꯤꯜꯂꯝ ꯌꯥꯝꯅ ꯀꯟꯕ ꯃꯄꯥꯅꯤ ꯂꯣꯛꯇꯨꯗꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯗ ꯊꯥꯏꯅ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯁꯥꯟꯅꯐꯝꯅꯤꯁꯨ ꯍꯥꯏ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗꯁꯨ ꯂꯣꯛ ꯑꯗꯣꯝꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯂꯩꯔꯝꯒꯅꯤ ꯆꯤꯡꯅꯔꯝꯃꯤ ꯖꯒꯥ ꯑꯗꯨꯁꯨ ꯆꯪꯕꯗ ꯌꯥꯝꯅ ꯐꯔꯛ ꯇꯥꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯁꯣꯡꯉꯤ ꯃꯐꯝ ꯑꯗꯨ ꯀꯣꯟꯅꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯏꯕ ꯃꯄꯥ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗ ꯏꯁꯤꯡ ꯀꯜꯂꯒ ꯃꯀꯣꯛꯇ ꯅꯥꯟꯊꯔꯒ ꯁꯥꯟꯅꯔꯒ ꯂꯩꯔꯝꯈꯤ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯃꯥ ꯎꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯏꯅꯥꯎꯅꯨꯄꯥꯁꯤ ꯑꯩꯈꯣꯏ ꯂꯥꯏ ꯎꯕꯗꯒꯤ ꯆꯦꯟꯈꯤꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯃꯥꯏꯀꯩ ꯃꯔꯤ ꯊꯠꯂꯒ ꯏꯅꯥꯎꯅꯨꯄꯥꯁꯤ ꯐꯥꯔꯒ ꯌꯥꯝꯅ ꯋꯥꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅꯁꯨ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯇꯅꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯇꯝꯃꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯏꯅꯥꯎꯅꯨꯄꯥꯁꯤ ꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯗꯦ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯛꯈꯤ ꯑꯉꯥꯎꯕ ꯐꯩꯒꯨꯝ ꯀꯣꯟꯅꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯤꯖꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯥꯏꯕꯗꯨꯅꯁꯨ ꯏꯅꯥꯎꯒꯤ ꯃꯁꯥꯗ ꯑꯃꯨꯛ ꯍꯟꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯎꯪꯅꯗꯅꯕ ꯖꯟꯇ꯭ꯔ ꯈꯔꯁꯨ ꯁꯤꯕꯤꯔꯝꯃꯤ ꯏꯅꯥꯎꯅꯨꯄꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯁꯨ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯋꯥꯔꯤ ꯇꯝꯃꯛꯈꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯛꯄꯗꯨ ꯃꯥꯁꯨ ꯂꯣꯏꯅ ꯇꯥꯏ ꯍꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯈꯨꯝꯒꯦ ꯇꯧꯕꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯈꯨꯝꯕ ꯌꯥꯗꯦ ꯅꯪꯗꯤ ꯑꯩꯈꯣꯏꯒ ꯃꯐꯝ ꯑꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒ ꯂꯩꯔꯒꯗꯕꯅꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯤꯅꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯃꯗꯨꯗ ꯏꯅꯥꯎꯅꯨꯄꯥꯅ ꯃꯊꯛꯇ ꯄꯥꯏꯒꯦ ꯍꯥꯏꯕꯗꯁꯨ ꯃꯈꯣꯏ ꯄꯥꯏꯃꯤꯟꯅꯩ ꯍꯥꯏ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯄꯨꯝꯕ ꯃꯤꯇ꯭ꯔꯪ ꯉꯥꯛꯇꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯅꯨꯄꯥꯁꯤ ꯒ꯭ꯌꯥꯟꯁꯨ ꯌꯥꯝꯅ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯍꯥꯟꯅ ꯈꯦꯟꯅꯕ ꯑꯃꯗꯤ ꯂꯩꯔꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯅꯥꯎꯁꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗ ꯄꯣꯛꯇꯦ ꯂꯥꯏ ꯇꯤꯟ ꯃꯁꯥꯗ ꯅꯥꯆꯨꯡꯗꯦ
ꯑꯍꯤꯡ ꯑꯊꯦꯡꯕꯒꯁꯤ ꯃꯇꯣꯝꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯣꯡꯃꯗ ꯀꯤ ꯍꯥꯏꯗꯦ ꯃꯁꯤꯅꯤ ꯈꯦꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯆꯤꯡꯊꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯍꯦꯜꯂꯣꯏꯅ ꯆꯦꯟꯕꯁꯤ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ